mayambu ahan maktada warina chonggi maikedi ikok nona taram no shari aikhoina ngasisu miyam gida makta amuk hana puduna lakchari aikhoina thajarak wari da nanaw mitlang wari gi ahum suba tangka nando da pakon thakiba makhoi ahum ase mathong maram khangdana pangphuda phuna ba haibadu ore kadom da gino khangdaba mahi kaya amana mateng pangkhilaktuna makhoi ahum ase pangphuda phunari nabi mathakduda khudai amada thaduna tumliba angang dudi makhoi gi mataw du bi yenglibra momon won noktuna adum lerami ngakting matung dadi nando su makhoi na haiba pochai singse leiruga lakka matamdani asomda makhoi ahum maduna yamna kana namna duna amaga maga pangthara thanabagi mataw du nando no ubadagi nando yamathuna makhoi gi manak tamna chinchilai pochai singa do makhara thami aduga makhoi bu ngakting khamdona bo khonai ngakting matung dadi makhoi khanabu su lepkhre nando na magi ngang ado yelaka matamda asom matayam da napi mathakta tumnaga leiribado nando urami masidagi nando khara warorami nando na pochai singa do pire makhoi da su yam thina ngalami kaino noi torsibo angang ase napi mata asida thamisibu tinna kang sikna braba as noi mathong yam jade noi mathong yam jade hadana man khara kana nganglubani masidagi nupa man okhlai kari mathong jade badi kari nangi angang si bayhobagi ne ekhoina mari yere phuraribse angang ne nacha sunataba aduga ekhoida musin ga karine thajilora nang thajilora haduna akan waya mari nandona kari ga thajin doiba engona di kari ga thajin doiba nakhoi gi pakhonju challe nakhoi gi posu leirure aina abadi kari mata khangjiba angang si ngakting pambi yai haiduna napi mata jirka tumala thamine tawnuko matunga tawnuko haduna nandona wa khara haire masidagi makhoi ahumadu changsilai amatuna manaduna nando da phugi haduna nando bu inthurami nando napi mata aduda longna tarami masigi tanja sidani nupa amana nangda phuruga phagadabani nangda phuruga phagadabani haduna mahana chulkhilakpani adubu nando gi manasi yobu ngamdre nando na turuga leibasida non tharaktuna mabu thillagi haduna tawbani adubu khut amadi khongse kanagumana tungni yanaduna tawlerami masida nupa aduna yangano masi thillage yangano haduna lawi magi tungna leriba mana hey ekoidi yandene kaina toridubo thingare thilone ekoidi yandene haduna hai masidagi nupa aduna nakoini yalaga yande haine yangano nakoiduna thingadore haduna nupa se haduna mai khulsina nandura thingman ngawbsida mabu yanbaduna tawbsida maradum harami nupa aduna adumna ngangliba magi matawudu uraga amachikhlai aduga mana hai hera thinbadi ngamtraga nasana kidi kijaraga ai tawgese nang non tharaga paido paigunu ai tawgese haduna ma chakchilai manak tu da mana changchilaga mamana ban non tharaga paiga leiribado adugi saganda mana paiduna se tholose aina thingi yong nangna thinbangam da nangna kibado ai tawgi yengo haduna mahangna saganda du paraga hairap singlubani adubu hek saganda paiba matam asida ngasagi khaplaga leram nupasina makhul ase phat leithoraptuna hojiki saganda paiba mana basida mana khangtin thilame masidagi nupa ado magi natonna khangsi I taduna haduna long takhirame masidagi kunna thinkriba nupa dusu karamna thinkriba haiba wakhan ta hawdre I tholaba nupa aduna ai engona thila ine mateng pangi torga engona thila ine haduna amkusu harami amukasu ngasai khanabagi mong adu maina akhoi ani se namnarai amaduna khamdona ba khonai amadusu khamdona sungkhilakka matamda makhoi masen pangphuda phunaba pangthina thinaba haibadu oikhirami makoina asumna namnaba thinaba khudingi napi mathaka tumliba angang ase yamna kanna noki nandosu makoi gi marak asidi yaudre makoi ba khamdobbe ke thabak su tawde yamathuna hawgalai aduga pigliba angang si pamduna mahangna nghaktang di sawni ngamlaga mapam asi thatoktuna nando sakhirami yu yam thakjaramba yamna ngawjaramba nandoni adubu angang nuksibigi maina ma khujikti khudimasing ase loina honglabani angang asigi wakhalda angang sibu nuksibana mahakse pungaw ngawrabani angang si purai aduga mangolda phak ama thaduna ngyaktang longna tumhalamduna mahakse kariguma khara tawgi haduna asoman ngam sakhibani asumna mangonda tumnak leidiba angang ase ngyaktang matungdadi matomta sanaba dawna mahangna mathakti yengkhalaga pangnok tunoi makut asinasu kariguma ama lamningba kariguma ama painingba dawna adum tawri angang ase harawri matom thadoknabasu mangonda kariguma khara uba mangonda kariguma kharana sanaba dawna tawbasida angang ase yam nungaijari tasengma maksu
angang ase kariguma jiba amana mabu senari kariguma jiba amana mabu laknari laknabada atopa wahi amata mana haiba nati jibasina mana yama toina haiba bu haduna masilasi itum tumnaga mamilasi irang langna magi tawriba mong mataw asida angang asina pangnokta nokpani angang asina mataw asibu uraga sanabadona tawjabani tawriba thabasi kanaguma amatana uba nate kanaguma amatana khangba nate ngahaktangi matungdadi maninglomna thabak loisilamlaga nando si lakka matam asida angang asina makul asina kariguma ma lamningbadawna matomta notlaga leiriba mataw ase nando na ure nando mataw si uba matam asida mahaksu manak changsilli aduga angang asina mathakti yenkhallaga nolba mataw asida man hai sanaribra sanaribra taibang malang ubra sanaribra hadana mana laknai nando su asumna angang adugi mataw adu nuksini yengduna ngaktang laknaram tungda man harami ngaktang sanau ko bubok laani bubok lakpadagi nangi sangom puragadabani ngaktang sanau ko haramlaga nando se amukhana imung changduna thabatai tawri mangoldan angang se sanari asumna numidangi matam si osilakle lila se haurakpata ngairi lila si loidri asomdana numidangi matamda kari kamdori haba matam sida makhoi ahum se yu thakle lampak amada asom masi matai lampak amda yu thakpada makhoina pendabadagi nandogi matangda wangangnari hera nungti numit khudingi aikhoi khong paiduna khrum lamba yu leibiyu thabak chatke adu tawge si tawge hairamba mana aikhoi usittaba hairbu wase makhoi ahum adugi marakta khara lusing bure loiba nupa ama yauri mana pendabadagi hairibani magi wadu tabada makhoi anisu mateng pangsilai manine nando haribu nupado kharadi heline mana aikhoi khong paide habda mangai hanadi adu tawbiyo si tawbiyo harma mana hojiti khulakpani khangde kadai diginu khangdaba angang ama mana yoktuna thamlaga is aikhoi daga simana thakkar ine yengutu yamba aigi som chinda pairise asiso aikhoi machine phunabada kanagi maramgi nandogi aduga angang petawa adugi maramdagi mado chap chana thik tawbudi phabani masidagi makhoi maselase pangang gangnare nando se amuktang warakse miyam usite masi yamna lam heli haduna makhoi se watana bahuri ngaktingi matungadi makhoi lila se mapung phadri lila sala lage habigi matagum lakba hawkre laklibase karam monga lakuna haba matam sida makhoi gi lusing purel oribu nupa sina wa se wajau kanna kana ngangami mana wajau se asung ngalaga leringe matamda makhoi gi marakta phaminariba ani ri manungda amadi wari dum taramadagi mathong maram khangdana mana khuba se pangkhuda khurei mana khuba khuraka matawdu ubada makhoi gi lusing purel aduga amanu padusu yamna ngana yengi masidagi khuba khuram madagi mana wangalai ba he nando amadi magi machadu he nabani na phuni haiba law nakhoi di mitchi phaki law me asumna tawrubani tawribase mama sana tawjabanate karigumma khara yarakpadagi asumna tawribani adumna usittabagi mong ma torakpasida makhoi ani du shaure nang din nandogi machang changli bare adu waradi nang hana thajin ma tare hadana makhajai jet thari masidagi nupado wakhan khana lakbuduna toraga yamba karigino ngoda ku thabde hadana hai masida nupaduna nang maram khaningbra haduna amuksu makhoi maselase ningai changdana ba kaya ma tokhlei tawriba tholiba khudimsing ase milang hariba jibasina makhoi ahumgi manung sida amada mukchang aduga nada saduna makhoi maselase kangkhong chaina halakpani makhoi maselase pangphuda phuna halakpani masina loidre phuna byaba phunare yenaba tungda yu thakminabani namak tumil lainare makhoi gi masasu khara soknarabani law chalasi law hojik nandogi yumna thabak khara tawsi makhoi gi yumna thabak khara tawsi law akhoi khanaba lepsi akhoi tumin laisi nandogi yumna chadaga law thabak tawgadabni hadana numidang sida makhoi humase amukhanna nandogi yumna chasi hadana makhoi laame ngasawai phuna kiba shokiba kaya adu loina kaunakre lampak tudagi makhoi se makhong si hairi tawdana wa yamna ngana duna napan tawna nandogi yumna thabak tawgadabni hadana makhoi se lakbani makhoina lampak tudagi sum lakpada lambi makak makhoina pharole lambi se nakalani mak yamna sui yumdi sumdagi ani tani direk asida ta hauriba asumna makhoina lambi sida lakma tamdani wapal yamna hauriba dugi mapado yausilakle
ꯃꯗꯨꯒꯤ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯋꯥꯄꯜꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯈꯪꯇꯥ ꯇꯥꯔꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯃꯈꯣꯏꯅ ꯇꯥꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯥꯡꯃꯛꯇꯗꯅꯤ ꯇꯥꯔꯛꯂꯤꯕ ꯃꯁꯤꯗꯒꯤ ꯆꯠꯂꯝꯕ ꯑꯍꯨꯝ ꯑꯁꯤ ꯈꯪꯆꯣꯡ ꯆꯣꯡꯉꯤ ꯑꯗꯨꯒ ꯌꯦꯡꯉꯤ ꯌꯨ ꯉꯥꯎꯕꯒꯁꯤ ꯃꯈꯣꯏ ꯈꯪꯍꯟꯍꯜꯂꯤ ꯀꯔꯤꯅꯣ ꯍꯦ ꯅꯪꯒꯤ ꯇꯣꯔꯆꯂꯥꯏꯠꯇꯨ ꯀꯥꯕꯣ ꯅꯪꯒꯤ ꯇꯣꯔꯆꯂꯥꯏꯠꯇꯨ ꯀꯥꯕꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯂꯨꯆꯦꯡ ꯄꯨꯔꯦꯜ ꯑꯣꯏꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯇꯣꯔꯆꯂꯥꯏꯠ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯀꯥꯕꯤ ꯃꯊꯛꯇꯒꯤ ꯋꯥ ꯑꯀꯪꯕ ꯃꯁꯥ ꯑꯃꯈꯛ ꯇꯥꯔꯛꯄꯅꯤ ꯋꯥ ꯑꯀꯪꯕ ꯃꯁꯥꯅꯤꯅꯦ ꯑꯩꯈꯣꯏꯗ ꯃꯁꯤꯅꯒ ꯀꯤꯍꯟꯒꯦ ꯇꯧꯔꯤꯅꯤ ꯆꯕꯦꯠ ꯅꯦꯠꯄꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯁꯤ ꯊꯥꯡꯒꯠꯀꯦ ꯍꯦꯛ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯃꯈꯥꯗ ꯇꯥꯔꯝꯕ ꯋꯥ ꯑꯀꯪꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯊꯛꯂꯣꯝꯗ ꯄꯥꯏꯈꯠꯂꯛꯄꯗꯧꯅ ꯇꯧꯏ ꯊꯥꯡꯒꯠꯂꯤꯕ ꯃꯥꯏ ꯈꯣꯡ ꯑꯁꯤꯗ ꯄꯣꯛ ꯊꯥꯖꯤꯜꯂꯛꯏ ꯃꯁꯤꯗ ꯈꯣꯡ ꯊꯥꯡꯒꯠꯂꯝꯕ ꯅꯨꯄꯥꯁꯦ ꯄꯥꯈꯠꯄꯣꯏ ꯀꯔꯤꯑꯣꯏ ꯋꯥꯗꯨꯅ ꯊꯥꯔꯛꯄ ꯃꯇꯝꯗ ꯃꯥꯁꯦ ꯈꯪꯊꯣꯛꯇꯨꯔꯝꯃꯤ ꯌꯥꯗꯦꯅ ꯑꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯎꯔꯤꯕꯅꯤ ꯇꯣꯔꯆꯂꯥꯏꯠꯇꯨ ꯀꯥꯞꯁꯤꯜꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯋꯥ ꯃꯁꯥ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯆꯤꯡꯕꯗꯧꯅ ꯋꯥꯄꯜꯂꯣꯝꯗ ꯑꯗꯨꯝ ꯃꯈꯣꯏꯒꯤ ꯃꯤꯠꯇ ꯎꯔꯛꯏ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯌꯨ ꯐꯅ ꯉꯥꯎꯖꯕ ꯇꯥꯔꯕꯁꯨ ꯑꯍꯨꯝ ꯑꯁꯤ ꯀꯤꯕ ꯍꯦꯜꯂꯛꯏ ꯇꯧꯔꯦꯍꯦ ꯇꯝꯅꯕ ꯍꯧꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯏ ꯌꯥꯝꯅ ꯐꯤꯡꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯂꯥꯛꯏ ꯋꯥꯄꯜ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯃꯄꯥ ꯑꯗꯣ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯦ ꯇꯣꯔꯆꯂꯥꯏꯠꯁꯨ ꯃꯃꯥꯡꯂꯣꯝꯗ ꯄꯤꯠ ꯀꯥꯞꯇꯨꯅ ꯃꯈꯣꯏꯅ ꯆꯠꯄꯅꯤ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯅ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯔꯤ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯋꯥꯄꯜ ꯑꯗꯨꯒꯤ ꯂꯣꯏꯔꯝꯗꯥꯏ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯋꯥꯄꯜꯂꯣꯝꯗ ꯂꯝꯕꯤꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯂꯩꯔꯝꯕ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯖꯤꯕ ꯑꯃꯈꯛ ꯃꯈꯣꯏꯒꯤ ꯃꯤꯠꯇ ꯎꯔꯛꯏ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯇꯣꯔꯆꯂꯥꯏꯠꯇꯨꯅ ꯀꯥꯞꯁꯤꯟꯕꯒ ꯃꯃꯤꯠ ꯑꯗꯣ ꯏꯔꯪ ꯂꯪꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯋꯥꯄꯜꯂꯣꯝꯗ ꯍꯧꯖꯤꯛꯀꯤ ꯖꯤꯕꯁꯤ ꯆꯪꯁꯤꯜꯂꯤ ꯖꯤꯕꯁꯤ ꯍꯧꯗꯣꯡꯃꯨꯛꯇ ꯆꯥꯎꯕꯒꯤ ꯃꯑꯣꯡꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯆꯞ ꯂꯦꯞꯇꯨꯅ ꯀꯩꯅꯣ ꯍꯧꯗꯣꯡꯂꯥ ꯌꯣꯡꯂꯥ ꯀꯔꯤ ꯈꯨꯆꯠꯅꯣ ꯀꯔꯤꯅꯣ ꯃꯈꯨꯠ ꯌꯥꯎꯗꯕ ꯀꯩꯅꯣꯝꯃ ꯇꯧꯏꯅꯤ ꯌꯣꯡꯕꯗꯧꯅ ꯀꯪꯒꯥꯔꯨ ꯃꯆꯥꯔꯥ ꯀꯔꯝꯅ ꯀꯪꯒꯥꯔꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯁꯦ ꯄꯪꯁꯣꯟꯗ ꯁꯣꯟꯅꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯉꯛꯅ ꯃꯈꯣꯏꯁꯦ ꯀꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯋꯥꯄꯜꯂꯣꯝꯗ ꯃꯈꯣꯏꯗ ꯌꯦꯡꯅ ꯇꯞꯅ ꯇꯞꯅ ꯆꯪꯈꯤꯕꯁꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯦ ꯃꯁꯥꯁꯤ ꯅꯤꯛꯂꯤꯕꯅꯤ ꯑꯁꯣꯝꯗꯁꯨ ꯋꯥ ꯃꯁꯥ ꯇꯥꯔꯛꯂꯒ ꯆꯤꯡꯈꯤꯕ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯀꯔꯤ ꯖꯤꯕꯅꯣ ꯈꯪꯗꯕ ꯑꯃꯈꯛ ꯇꯞꯅ ꯇꯞꯅ ꯆꯪꯈꯤꯕꯁꯤ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯦ ꯃꯁꯥꯁꯤꯡ ꯑꯁꯤ ꯅꯤꯛꯂꯦ ꯂꯨꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯋꯥꯄꯜꯂꯣꯝꯗ ꯆꯪꯈ꯭ꯔꯒ ꯖꯤꯕꯗꯣ ꯃꯥꯡꯈ꯭ꯔꯦ ꯏꯔꯪ ꯂꯪꯕꯗꯨꯁꯨ ꯎꯈꯤꯗ꯭ꯔꯦ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛꯇꯪ ꯀꯤꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯅꯨꯄꯥꯗꯨꯅ ꯈꯤꯇꯪ ꯃꯥꯡ ꯊꯥꯕꯅꯤ ꯃꯥꯅ ꯁꯦꯠꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯈꯪꯆꯤꯡ ꯆꯤꯡꯊꯈꯤꯔꯝꯃꯤ मसीदगी असोमना खरा अकीब करी लेरिंगैसिदा खोंग्राव अदो खंचिंग चिंथेगिबा मतम मसीदा नुपादो खंसाव सौरए ओ तंजा सिदा नत्रबदि नखोय अई खोंगावसे चिंथबगी मतम लेत्रबनेबा चिंथनिंगदि याम चिंथनिंग चिंथब तारे अईगी मनुंगी मखैसे लोय लौथोकपा तारे हादुन माकसे साउनिंगबा करीगा ngसाइगी अकीब खरा उखिबसे करीगा मासे खंचिंग चिंथरए मान खलिबना तुंगदा लेरिबा अनीदुना तौरिबनी मसीदगी मान साउन हारिबनी तो यामने चिंथब पामदी अइना नन चिंथरबनी तो लाइटु कापसिलउने तो लाइटु कापसिलउने हादुन हाय तुंगदा लेरिबा अनीदु करीमते खुमदे मखोइनदी थबदो तौबना तबनिना असुमना मान लौथोलगा लेरिङै मतम असिदा इखंग खंगौदना खोंग्रावदो चिंगलगा पुखरे चिंगलगा पुखिबदगी कनुम तोरे हादना अहुमसे यावनङै लाइबक थीरिबना फिरोल लौथोखरिबा नुपादो माक पुलिस लुमदबनी मसीदगी अहुम मसिना ngakpoi kariyo चेलेने चिंगला पुरे करिननो हादना मखोइसे लंबी अदोमना अदुमक तानब होनरे तानसु ताली अदुबु अदुम चिंगलगा पुरे नुपा ममांग थामदुदी अंथोकना मोंग ताखिद्रे फिरोन करीमता सेतना मासु अदुम तानब यावरिबने असुमना मखोइना ngakpoi किबoi करियो तालिङै मतम असिदा असोम मयोकनबदसु अहल अमखक तोसला लम पिट काप्तना साइकल थरोगा लाकपजाने माकसु साइकल थरोगा लाक मतम असिदा मफी थोंदब नुपादुना मांग थादुना फाव हादुना चेलगा लालिब मतौसे अहलदु उरमे अहलदु यामङै करी मतौनो सिबो मसिबो हौनरिब्राने हादुना मासु तोसला तो काप्तना साइकल दन थरोगा लाकपने असोमदना मखारा चिंगलगा चलिबा मागी फिरोलदो मुन्नबगिदमक्ता मखोइ अहुमदुना तालकपने हजिकि नुपादुना मांग थादुना फाव हादुना लाकपने असुमना हजिकि अहल असिगि मनाक्सिदम नक्सिलगले मखोइदी मथकलमदि यंखपनाते मखादा येंगदुना मनाक नंगना चेनबदुदा मखोइना तानमने मसिदगी ङाक्तिंग मतुंगदि
ahal dugi hek manak mak yorok mata masida ahal dugi cycle dugi chaka dugi maya maktadani magi phirol singado khangchong chong singkiba masidagi mafi thongdaba nupa aduna hana mang thaduna chongkhilak matamadi ahal aduga makhoi hekto wainarami tusilami ahal adugi mathakta nupa aduna nansilami masidagi ahal adu yamna shabum da hinadaba kayadane hey handogone mahachandan warakdaba sing masiguma thabase namana pana takpra haduna yamna kana shaul ngakhle masidagi mafi thongdaba nupa adu ahal aduna aduna ngalpa kariga ikai bai kori mase maninga sen thokirami tungda lehoriba ani aduna ahal adu phajana wari se wakhan dana bhai adubu ahal aduna di karama thajab ngamani bakhoi gi phirol ado sen kibadagi asumna talakpani habigi wase karama thajab ngamani phirol adu su ahal adu saika manak taribani ahal aduna yamna shauna seiri ngangli nayu ngausillaga na phi setaba makai selaga phirol line singkibagi talibani ka hajindana loina thajingani ko yare nasak tu uningde chakro chalo asina khoi gi phirol habadai se losilo hadu langsilami aduga ahal adu yamna shauna cycle tharuga chakhirami hojiki mayu ngawbu nupa dasu phirol chachille aduga sena sena as chobe he atoni kai kreda yo atoni kai kreda haduna tawriba thodo se amaksu singnaba angakpa akiba fauna ahal adugi mang ikai khiba kaya sina makhoi se adum chole asomdana milang hariba jiba sina makhoina usittaba makhoina nando amadi machada ngangliba tawriba kaya sida makhoiba phajan laknarage haduna tawribani asumna laknaba yaba khara laknarba matungda milang amukna thorakidre makhoisu mayumyumna hanakre makhoi ahumadugi lusingbu oibunu pase mayumna shauna halai mayum hek yorokpaga mama thengnei mamana ngasidi chasinga na halaina chak charagadra nangbu haduna hai shawbe herba machanu pasina imai mangonda chage mangonda puthokpir u haduna chagado mangolda puthori mak ngasai pendaba kaya du shawribani mamanabna tawribra natraga karama moongi tamnaba kaya am laklibano habase magi masara chingnaba yamna phawi mangolda mamana chak ising puthokpiri masidagi chak adugi bathaktasu ngaro phajaba mani habli magna chak tu charge haduna asom dari kharomda khut hamani haduna ngaktang thokibani aduga amukhana chalak matamadi pukham mathakte yaramba ngaro wado leramdabani ai ngaro di katam chakre kai leire haduna makse yanunga hojikti yahobani se khut hama chatpasu minute ama pharoi kanana pukriba masidagi imungda leiriba mag mamadu bakana kana kauduna ima ngaro pusinbra hadun hai mamana aidi kari pusingadoriba yahobani hadun hari masidagi nupaduna kweri ledur jelakama masida sumangda makhoi huyedo leiramadu ure he nangna nine aba charise ngasidi nangona puna taina batare la kutu la huyedo ipang pangna mapu duna kaubudagi machi tam chuksilei mangola tamna kakalako matam masida mana parama sendalama salaga huyedo thakre huyedo aweng tawduna siengkre khangmra yamna nathibong narabdi khangbra haduna yamna shauna hai masidagi magi pukhamado magi manaktamna khajitang chingchimna matam masida ngarawodudi pukhamodigi mapan asom nakana tabo oileramle ngarawani do lerame asida taramini ush aide huidu su phubidugum taw nungai gitreda haduna amuksu magi masina tamna chole chak charagi haduna chak tole aduga masinda hupnanabani haduna isilaknaba honabani adubu masin yaudingai magi chinman mayasi hek yawbaga magi makulase masa matom thadokkhidana chaase makharamda pudup tare nupasi am sawe hera chin yawbangam da shak asibu kari yaknone haduna mase pendabadagi masa matom sauje amuksu hupnaba honai adubu chinban jawbu sungam ngamde adum makhada pubu tare asumna mangarak torolok hupna honaba matam masida chinban yawba ngamdana adum khulasina makharama thadarapa kaya asidagi ai chada charoida haduna khut khamjille aduga tumma changi phamungda tumma changle phamungda ngyaktang long hiptharaga wakhalasi mon khalle karino aingona tholisibu karino haduna khalle asumna khallaga leringai magi phamungi kangtholase nom haiba horole khajiktaga haiba nate yamna kanna kodokada se tore masidagi leiba ngamduna phamung asidagi pat kumthare hek kumtharakpaga hairam se tumin leiki karino
ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯋꯥꯈꯜꯁꯤ ꯆꯃꯝꯅꯔꯦ꯫ ꯏꯃꯨꯡꯗ ꯂꯩꯈꯤꯕ ꯃꯃꯥ ꯑꯗꯨꯕꯨ ꯏꯃꯥ ꯑꯃꯨꯛꯇ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯃꯃꯥ ꯆꯠꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯈꯪꯗꯦ, ꯀꯥꯁꯦ ꯖ꯭ꯋꯥꯔ ꯍꯥꯕꯗꯧꯅ ꯐꯃꯨꯡ ꯑꯁꯤ ꯄꯨꯡꯍꯥꯏꯗ ꯍꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯃꯥꯗꯤ ꯁꯥꯎꯔꯝꯃꯤ꯫ ꯅꯪꯅ ꯅꯌꯨ ꯊꯛꯆꯤꯜꯂꯨꯕꯒꯤ ꯆꯣꯔꯣꯟ ꯐꯥꯔꯣꯟ ꯂꯣꯟꯕꯗ ꯍꯧꯔꯕ꯭ꯔꯥ? ꯇꯨꯃꯤꯟ ꯇꯨꯝꯃꯨ, ꯀꯩꯁꯨꯝ ꯇꯧꯗꯦꯅꯦ, ꯀꯔꯤꯃꯇ ꯂꯩꯇꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥꯁꯦ ꯑꯃꯨꯛ ꯆꯪꯈꯤ꯫ ꯑꯃꯨꯛꯁꯨ ꯐꯃꯨꯡꯁꯤꯗ ꯀꯥꯈꯠꯂꯦ꯫ ꯍꯦꯛ ꯀꯥꯈꯠꯄꯒ ꯄꯪꯍꯥꯏꯗ ꯍꯥꯏ꯫ ꯐꯃꯨꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯋꯥꯅ ꯌꯥꯟꯗꯨꯅ ꯃꯥꯁꯤ ꯈꯥꯡꯉꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯐꯠ ꯀꯨꯝꯊꯔꯛꯏ꯫ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗꯅ ꯐꯃꯨꯡ ꯑꯁꯤ ꯀꯔꯤꯃꯇ ꯇꯧꯗꯦ꯫ ꯑꯣ, ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯗꯤ ꯍꯥꯏꯌꯨꯁꯦ, ꯑꯩ ꯃꯈꯥꯗꯅ ꯇꯨꯝꯒꯦ, ꯃꯈꯥꯗꯅ ꯇꯨꯝꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯃꯈꯥꯗ ꯃꯣꯟꯕꯥ ꯑꯗꯨ ꯊꯥꯗꯨꯅ ꯃꯥꯒꯤ ꯃꯣꯟ ꯑꯗꯨ ꯊꯥꯗꯨꯅ ꯇꯨꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯇ ꯇꯧꯈꯤꯗ꯭ꯔꯦ꯫ ꯊꯦꯡꯂꯕ ꯃꯇꯝꯗꯁꯨ ꯎꯆꯤ ꯆꯪꯂꯛꯄꯒꯨꯝꯗꯅ ꯃꯥꯒꯤ ꯃꯅꯥꯀꯣꯡ ꯑꯁꯦ ꯄꯪꯈꯣꯠꯇ ꯍꯣꯠꯄ, ꯄꯪꯂꯛꯇ ꯂꯛꯅꯕꯗꯧꯅ ꯑꯗꯨꯝ ꯇꯧꯔꯛꯏ꯫ ꯅꯨꯄꯥ ꯑꯁꯤ ꯉꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ, ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯟꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯉꯔꯥꯡꯒꯤ ꯑꯍꯨꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯜꯂꯔꯦ꯫ ꯄꯨꯟꯅ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯩ꯫ ꯉꯁꯥꯏꯒꯤ ꯃꯀꯣꯛ ꯆꯤꯡꯂꯤꯕ ꯅꯨꯄꯥꯗꯨꯅꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯤꯕ ꯃꯉꯣꯟꯗ ꯊꯦꯡꯅꯔꯤꯕ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯗ ꯃꯥꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯝꯃꯤ ꯍꯥꯏ꯫ ꯑꯩꯗꯤ ꯉꯔꯥꯡ ꯍꯟꯈ꯭ꯔꯕ ꯇꯨꯡꯗ ꯑꯁꯤ ꯇꯧꯏ ꯍꯥꯏꯕꯁꯦ ꯃꯥꯅ ꯄꯦꯟꯗꯕꯗꯒꯤ ꯋꯥ ꯌꯥꯝꯅ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯑꯍꯨꯝ ꯑꯁꯦ ꯀꯣꯛ ꯑꯃꯠꯇꯅ ꯆꯨꯡꯁꯤꯟꯅꯗꯨꯅ ꯄ꯭ꯂꯥꯟ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯛꯏ, ꯋꯥ ꯈꯟꯅꯕ ꯍꯧꯔꯛꯏ꯫ ꯀꯔꯤꯅꯣ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯔꯤꯃꯇ ꯊꯣꯛꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯅꯟꯗꯣꯗ ꯉꯥꯡꯂꯨꯕ ꯆꯩꯔꯨꯕ ꯈꯔ ꯇꯧꯕꯗꯒꯤ ꯃꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯑꯣꯏꯔꯛꯄꯅꯤ꯫ ꯉꯥꯏꯈꯣ, ꯋꯥꯔꯤ ꯑꯃ ꯂꯩꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯣꯡꯃ ꯅꯟꯗꯣ ꯃꯃꯥ ꯃꯆꯥꯅ ꯑꯌꯨꯛ ꯉꯟꯇꯥꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡꯗ ꯄꯥꯎ ꯄꯤꯗꯨꯅ ꯂꯧꯕꯨꯛꯇ ꯃꯤ ꯑꯃ ꯇꯥꯍꯧꯏ ꯀꯥꯗꯨꯅ ꯄꯥꯎ ꯍꯥꯏꯔꯛꯈꯤꯕꯗꯣ ꯅꯈꯣꯏ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯃꯁꯤꯗꯒꯤ ꯑꯅꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯤꯡꯁꯤꯡꯉꯦ꯫ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯃꯈꯣꯏꯁꯨ ꯂꯥꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯅꯤ ꯑꯗꯨꯝ ꯅꯟꯗꯣꯁꯦ ꯃꯆꯥ ꯑꯃ ꯑꯗꯨꯝ ꯄꯥꯝꯂꯒ ꯂꯩꯈꯤꯕ꯫ ꯉꯥꯏꯈꯣ, ꯑꯗꯨꯗꯤ ꯅꯟꯗꯣꯁꯦ ꯑꯆꯝꯕꯗꯤ ꯑꯣꯏꯔꯣꯏꯗꯣꯔꯤ꯫ ꯃꯥꯁꯦ ꯌꯨ ꯊꯛꯁꯤꯟꯅꯕ, ꯃꯌꯥꯝ ꯃꯔꯛꯇ ꯉꯥꯎꯁꯤꯟꯅꯕ ꯁꯥꯕ, ꯃꯥꯁꯤ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯊꯕꯛꯀ ꯇꯧꯕ ꯖꯥꯠꯂꯅꯦ? ꯑꯩ ꯆꯤꯡꯅꯔꯛꯑꯦ꯫ ꯉꯔꯥꯡꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯣ ꯇꯁꯦꯡꯅ ꯇꯝꯅꯕꯗꯤ ꯅꯠꯇꯦ꯫ ꯇꯝꯅꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯔꯝꯕꯗ ꯃꯤꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯗ ꯂꯥꯏ ꯊꯛꯆꯤꯜꯂꯛꯄꯁꯦ ꯉꯁꯥꯏꯒꯤ ꯉꯔꯥꯡꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏ꯫ ꯃꯁꯦ ꯑꯩꯈꯣꯏ ꯐꯥꯗꯕ ꯌꯥꯔꯣꯏ꯫ ꯅꯟꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯏ ꯁꯥꯟꯅꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯁꯤ ꯐꯥꯗꯕ ꯌꯥꯔꯣꯏ꯫ ꯃꯁꯦ ꯐꯥꯕꯅ ꯆꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯦ ꯂꯣꯟꯅ ꯋꯥ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯂꯨꯆꯤꯡꯕ ꯅꯨꯄꯥꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯋꯥ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣꯅꯦ, ꯅꯣꯏꯒꯤ ꯃꯥꯃꯔꯅ ꯈꯨꯔꯥꯔ ꯑꯃ ꯆꯤꯡꯌꯥꯗ ꯐꯥꯝꯅ ꯀꯩꯅꯣꯝꯃ ꯇꯧꯔꯝꯕꯗꯣ ꯃꯗꯨꯒꯤ ꯁꯪꯗ ꯂꯩꯔꯤꯕ꯭ꯔꯥ? ꯃꯗꯨꯒꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯗꯨꯗꯤ ꯀꯤꯍꯦ, ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒꯤ ꯋꯥꯗꯨ ꯄꯜꯂꯛꯀꯅꯣ꯫ ꯂꯨꯆꯤꯡꯕꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣꯅꯦ, ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯤꯕ ꯋꯥꯁꯦ ꯅꯟꯗꯣꯁꯤ ꯂꯥꯏ ꯁꯥꯟꯅꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯅꯦ? ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯅꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯝꯕ ꯁꯥꯗꯨꯅ ꯃꯃꯥꯡꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯀꯥꯎꯅꯔꯁꯤ, ꯑꯩꯈꯣই ꯇꯨꯃꯤꯟ ꯂꯩꯅꯁꯤ ꯍꯥꯏꯅꯔꯒ ꯃꯥꯕꯨ ꯆꯥꯛ ꯆꯥꯅꯁꯤ ꯍꯥꯏꯗꯨꯅ ꯄꯨꯁꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯕꯨ ꯊꯥꯗꯣꯛꯂꯝꯁꯤ꯫ ꯃꯥꯅ ꯀꯔꯤ ꯇꯧꯔꯛꯄꯅꯣ, ꯃꯥꯁꯦ ꯇꯁꯦꯡꯅ ꯂꯥꯏ ꯁꯥꯟꯅꯕ꯭ꯔꯥ ꯁꯥꯟꯅꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯇꯁꯦꯡꯅ ꯃꯥꯁꯤ ꯂꯥꯏ ꯁꯥꯟꯅꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯌꯥꯏꯗꯅ꯫ ꯈꯨꯜ ꯑꯁꯤ ꯋꯥꯍꯟꯅꯕꯅꯤ, ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯃꯤꯕꯨ ꯀꯤꯍꯜꯂꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯋꯥꯀꯠꯂꯒ ꯃꯥꯕꯨ ꯑꯋꯥꯕ ꯇꯥꯍꯟꯕ ꯌꯥꯏꯗꯅ꯫ ꯌꯥꯗꯕ꯭ꯔꯥ? ꯑꯩꯒꯤ ꯋꯥꯁꯤ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯍꯥꯛꯇꯪ ꯈꯟꯅꯔꯕ ꯇꯨꯡꯗꯗꯤ ꯃꯈꯣꯏꯁꯦ ꯌꯥꯏꯅꯦ꯫ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯐꯥꯝꯗꯨꯗꯤ ꯃꯤ ꯂꯩꯕ ꯉꯝꯗꯕꯅꯤ꯫ ꯐꯥꯝꯗꯨꯁꯨ ꯍꯥꯟꯅ ꯇꯧꯔꯝꯂꯒ ꯑꯗꯨꯝ ꯇꯝꯅꯕ ꯑꯀꯤꯕ ꯌꯥꯝꯅ ꯊꯣꯔꯛꯄꯗꯒꯤ ꯃꯤ ꯀꯅꯥꯝꯇ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯁꯪꯗꯨꯁꯨ ꯌꯥꯝꯃꯜꯂꯕꯅꯤꯗ, ꯍꯣꯁꯨ ꯍꯣꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯆꯤꯡꯕꯗꯨꯅ ꯍꯥꯏ꯫ ꯀꯔꯤꯃꯇ ꯋꯥꯒꯅꯨꯅꯦ, ꯆꯠꯁꯤ꯫ ꯑꯗꯨꯒ ꯅꯟꯗꯣꯗ ꯊꯦꯝꯂꯒ ꯍꯥꯏꯁꯤ, ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯊꯧꯔꯥꯡ ꯑꯃ ꯁꯤꯜꯂꯔꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯟꯗꯣꯒ ꯃꯈꯣꯏꯒ ꯊꯦꯡꯅꯩ꯫ ꯃꯇꯝ ꯑꯗꯨ ꯅꯟꯗꯣ ꯑꯉꯥꯡ ꯄꯨꯔꯛꯇꯦ, ꯑꯉꯥꯡ ꯌꯥꯎꯔꯛꯇꯦ꯫ ꯃꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯟꯗꯣꯗ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯣ ꯂꯥꯜꯂꯦ, ꯁꯥꯎꯅꯨ, ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯅ ꯄꯨꯟꯁꯤ ꯂꯣꯏꯅꯁꯤ꯫ ꯌꯨ ꯊꯛꯄ ꯄꯥꯝꯗꯕ ꯅꯪꯗꯤ ꯊꯛꯀꯅꯨ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯄꯨꯟꯗꯕ ꯌꯥꯗꯦ, ꯂꯣꯏꯅꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯐꯖꯅ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯟꯗꯣꯁꯨ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯒꯤ ꯃꯑꯣꯡꯗ ꯋꯥꯔꯤ ꯁꯥꯕꯁꯤꯗ
ꯌꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯦ ꯆꯤꯡꯌꯥꯗ ꯐꯥꯝ ꯑꯃ ꯂꯩ, ꯃꯁꯤꯗ ꯑꯩꯈꯣꯏ ꯂꯝ ꯀꯣꯏꯕꯩ ꯀꯔꯤꯌꯣꯏ ꯆꯥꯛ ꯆꯥꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯅꯟꯗꯣꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯟꯗꯣꯁꯨ ꯏꯆꯝ ꯆꯝꯅ ꯍꯥꯏꯗꯨꯅ ꯌꯥꯈꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯀꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯟꯗꯣ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯃꯥꯅ ꯍꯥꯟꯅ ꯅꯟꯗꯣꯗ ꯍꯥꯏꯔꯝꯃꯤ, ꯏꯕꯨꯡꯉꯣ, ꯑꯩ ꯉꯁꯤꯗꯤ ꯅꯈꯣꯏ ꯃꯥꯝꯃ ꯈꯣꯏꯗ ꯆꯠꯇꯕ ꯌꯥꯔꯔꯣꯏ꯫ ꯅꯪ ꯃꯥꯝꯃꯒꯤ ꯅꯨꯄꯤꯒꯤ ꯑꯅꯥꯕꯁꯨ ꯈꯔ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯥꯏ꯫ ꯑꯩ ꯉꯥꯛꯇ ꯍꯪꯕ ꯆꯠꯂꯨꯒꯦ꯫ ꯑꯉꯥꯡꯁꯤꯗꯤ ꯑꯩ ꯄꯨꯈ꯭ꯔꯒꯦ, ꯆꯥꯛꯇꯤ ꯅꯪ ꯈꯔ ꯍꯣꯠꯅꯍꯧꯔꯣꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯅꯟꯗꯣꯁꯨ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯉꯁꯤꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯆꯥꯛ ꯆꯥꯅꯁꯦ ꯍꯥꯏ꯫ ꯆꯤꯡꯌꯥꯗ ꯆꯥꯔꯨꯒꯗꯕꯅꯦ, ꯑꯩ ꯆꯥꯛ ꯆꯥꯅꯕ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯅꯪ ꯅꯃꯥꯟꯅꯕ ꯄꯨꯟꯕꯗ ꯌꯨ ꯊꯛꯄꯗꯤ ꯇꯧꯅꯨꯀꯣ, ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯂꯥꯛꯑꯣ ꯑꯗꯨꯗꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯃꯃꯥꯅ ꯅꯥꯀꯜ ꯑꯃꯗ ꯑꯉꯥꯡ ꯄꯤꯛꯂꯤꯕꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯑꯁꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯅꯟꯗꯣ ꯆꯠꯈ꯭ꯔꯦ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯆꯠꯄ ꯃꯐꯝꯗ ꯃꯤꯂꯪ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯇꯨꯡ ꯏꯟꯕ ꯃꯥ ꯌꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯁꯨꯃꯤꯂꯥꯒꯤ ꯃꯇꯨꯡ ꯃꯤꯂꯪ ꯑꯗꯨꯅ ꯇꯨꯡ ꯏꯜꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯅꯟꯗꯣ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯄꯨꯔꯤꯕꯅꯤ꯫ ꯆꯤꯡꯈꯣꯡ ꯑꯗꯨ ꯌꯧꯔꯦ, ꯐꯥꯝ ꯑꯗꯨ ꯌꯧꯔꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯆꯥꯛꯆꯥ ꯍꯩꯖꯥꯕꯒꯤ ꯊꯕꯛꯁꯤꯡ ꯃꯈꯣꯏ ꯂꯣꯏꯅ ꯇꯧꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯃꯃꯥꯡꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯀꯥꯎꯅꯔꯁꯤ, ꯑꯩꯈꯣꯏ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯁꯦꯡꯗꯣꯛꯏ꯫ ꯃꯈꯣꯏꯅ ꯅꯝꯅꯅ ꯌꯨ ꯄꯤꯊꯛꯅꯕꯁꯨ ꯍꯣꯠꯅꯔꯤ꯫ ꯅꯟꯗꯣ ꯌꯨ ꯊꯛꯎ ꯍꯥꯏꯕ ꯌꯥꯗꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯇꯪꯅꯤ ꯒ꯭ꯂꯥꯁ ꯑꯃꯅꯤꯗ ꯄꯥꯏꯌꯨ ꯍꯥꯏꯗꯨꯅ ꯅꯝꯄꯤ ꯄꯤꯊꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯟꯗꯣꯁꯨ ꯌꯥꯔꯝꯗꯕꯗꯒꯤ ꯒ꯭ꯂꯥꯁ ꯑꯃꯅꯤꯗꯤ ꯄꯥꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯊꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯂꯥꯟꯊꯣꯛꯇꯨꯅ ꯅꯨꯃꯤꯠ ꯌꯨꯡꯉ ꯃꯇꯨꯡ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2-3 ꯇꯥꯔ ꯐꯥꯎꯕꯗ ꯃꯈꯣꯏꯁꯦ ꯁꯪ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯦ ꯐꯅꯌꯥꯝ ꯊꯦꯡꯖꯤꯜꯂꯛꯂꯤ, ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯐꯥꯎꯕ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯅꯟꯗꯣꯅ ꯏꯃꯥꯁꯨ ꯂꯥꯛꯑꯝꯂꯒꯅꯤ, ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯁꯤ ꯍꯥꯏ꯫ ꯃꯁꯤꯗ ꯑꯇꯩ ꯑꯗꯨꯅ ꯉꯥꯎꯁꯤꯟꯅꯕ ꯁꯥꯗꯨꯅ, ꯉꯥꯛꯇꯪ ꯅꯨꯡꯉꯥꯏꯒꯗꯕꯅꯤ, ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯇꯟꯖꯥꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯄ ꯅꯠꯇꯦꯅꯦ, ꯉꯁꯤꯗꯤ ꯈꯔ ꯅꯨꯡꯉꯥꯏꯁꯤ ꯀꯩꯗꯧꯔꯒꯦ ꯅꯟꯗꯣ, ꯅꯪꯁꯤꯃ ꯅꯨꯄꯥ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯅ ꯊꯦꯝꯗꯨꯅ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤ? ꯅꯟꯗꯣꯒꯤ ꯃꯥꯝꯃꯒꯤ ꯌꯨꯝ ꯑꯗꯨꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯅꯟꯗꯣꯒꯤ ꯃꯃꯥ ꯑꯗꯨꯅ ꯄꯝꯂꯒ ꯐꯝꯕ ꯃꯇꯝ ꯑꯁꯤꯗ ꯁꯤꯔꯝꯗꯥꯏꯒꯤ ꯆꯩꯅꯥ ꯈꯥꯡꯂꯤꯕꯤ ꯅꯟꯗꯣꯒꯤ ꯃꯥꯝꯃꯒꯤ ꯅꯨꯄꯤꯗꯨꯗꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯂꯩꯕ ꯃꯅꯥꯛ ꯑꯗꯨꯗ ꯃꯤꯂꯪ ꯍꯥꯏꯔꯤꯕ ꯖꯤꯕꯗꯣ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯂꯩꯕꯅꯤ꯫ ꯃꯤꯂꯪ ꯍꯥꯏꯔꯤꯕ ꯖꯤꯕꯁꯤꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯄꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯀꯅꯥꯃꯠꯇ ꯎꯍꯟꯗꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯝꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯀꯝꯗꯧꯔꯤ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯁꯥꯁꯤ ꯁꯥꯊꯤꯅ ꯁꯣꯛꯂꯕꯅꯤ, ꯀꯟꯕꯁꯨ ꯉꯝꯂꯔꯣꯏꯗꯕ ꯑꯅꯥꯕꯅꯤ꯫ ꯃꯇꯝ ꯑꯃ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯕ ꯍꯥꯏꯕꯤꯔꯝꯕ ꯈꯣꯏꯗꯋꯥ ꯁꯥꯟꯅꯕꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯃꯥꯝꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯇꯧꯕꯖꯥꯠꯅꯤ꯫ ꯃꯁꯤꯃꯛꯅ ꯃꯍꯥꯛ ꯑꯁꯦ ꯄꯥꯛ ꯁꯤꯕ ꯉꯝꯗꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯤꯂꯪ ꯑꯁꯤꯅ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯅ ꯄꯥꯏꯔꯒ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯝꯃꯗꯨꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯁꯥꯁꯤ ꯌꯥꯝꯅ ꯋꯥꯔꯦ꯫ ꯋꯥꯕꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦ ꯉꯁꯤꯗꯤ ꯇꯝꯅꯕꯒꯤ ꯃꯑꯣꯡꯗꯧꯅ ꯃꯊꯛꯇ ꯎꯆꯤ ꯆꯦꯟꯕꯒꯨꯝꯕ, ꯍꯧꯗꯣꯡ ꯆꯦꯟꯕꯒꯨꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯌꯥꯝꯅ ꯊꯣꯛꯂꯛꯏ꯫ ꯉꯥꯜꯂꯤꯉꯩ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯃꯠꯇ ꯈꯟꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯂꯪ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕꯗꯒꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯑꯣꯏꯔꯤꯕꯖꯥꯠꯅꯤ꯫ ꯉꯁꯥꯏꯒꯤ ꯃꯥꯝ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯈꯣꯏꯗꯋꯥ ꯁꯥꯟꯅꯕꯇ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔꯁꯨ ꯃꯥꯁꯤ ꯇꯧꯕꯖꯥꯠꯅꯤ꯫ ꯃꯁꯤꯃꯛꯅ ꯍꯧꯖꯤꯛꯇꯤ ꯃꯤꯂꯪ ꯑꯁꯤꯅ ꯑꯀꯣꯏꯕꯁꯤꯗ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯁꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ, ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇꯁꯨ ꯕꯩꯗ ꯑꯣꯏꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯃꯁꯨ ꯑꯗꯨꯝ ꯁꯥꯟꯅꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯥꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯁꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅꯗꯤ ꯋꯥꯔꯦ꯫ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤ? ꯃꯈꯣꯏꯁꯤ ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯔꯦ, ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯅꯨꯡꯉꯥꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯝꯁꯨꯠ ꯇꯧꯔꯛꯄ, ꯑꯃ ꯃꯉꯥꯟ ꯁꯦꯠꯅ ꯁꯤꯟꯅꯔꯛꯄ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯅꯤ ꯃꯈꯣꯏꯅ ꯉꯥꯏꯔꯤꯕ꯫ ꯑꯍꯨꯝ ꯑꯗꯨꯗꯤ ꯌꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯊꯛꯄ ꯅꯠꯇꯦ, ꯅꯟꯗꯣꯗꯤ ꯐꯖꯅ ꯄꯤꯊꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯜꯂꯕ ꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯁꯤ, ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯐꯝꯗꯨꯅ ꯏꯁꯩ ꯁꯛꯄꯣ ꯀꯔꯤꯑꯣ ꯇꯧꯁꯤꯟꯅꯔꯝꯂꯒ ꯅꯟꯗꯣꯅ ꯃꯁꯥꯁꯦ ꯈꯔ ꯋꯥꯔꯛꯄ, ꯈꯔ ꯂꯦꯛꯊꯔꯛꯄ ꯇꯟꯖꯥ ꯑꯃ ꯉꯥꯏꯗꯨꯅ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯎꯀꯣ, ꯑꯁꯤꯗ ꯀꯩꯅꯣꯝꯇ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯑꯃ ꯍꯥꯟꯅ ꯊꯣꯛꯈꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯃꯃꯨꯛ ꯊꯣꯛꯈꯤ꯫ ꯃꯃꯩꯊꯪꯗ ꯑꯃꯃꯨꯛ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯅꯟꯗꯣ ꯃꯇꯣꯝꯇꯃꯨꯛ ꯍꯧꯖꯤꯛꯀꯤ ꯃꯜꯂꯕ ꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯊꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯅ ꯈꯔ ꯂꯥꯞꯇꯛꯅꯈꯔ ꯆꯥꯎꯕ ꯂꯧꯔꯤ ꯑꯃꯒꯤ ꯃꯈꯥꯗ ꯄꯥꯛꯊꯗꯨꯅ ꯅꯟꯗꯣꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯃꯥꯁꯤ ꯂꯥꯏ ꯁꯥꯟꯅꯕ꯭ꯔꯥ ꯁꯥꯟꯅꯗꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯊꯣꯔꯛꯄ ꯇꯝꯅꯕ ꯃꯇꯝꯗ ꯃꯥꯅ ꯀꯔꯤ ꯇꯧꯕꯅꯣ ꯌꯦꯡꯁꯤ, ꯑꯩꯈꯣꯏꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤꯀꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯣꯏꯖꯨ ꯂꯣꯏꯈꯥꯝꯕꯨ ꯍꯥꯏꯕꯅꯦ, ꯀꯔꯤ ꯇꯤꯜꯍꯧ ꯆꯅꯝꯕꯨ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯄꯣꯀꯦꯠꯇ ꯍꯥꯞꯅꯗꯨꯅ ꯃꯈꯣꯏꯁꯦ ꯆꯥꯎꯔꯕ ꯂꯧꯔꯤ ꯑꯃꯒꯤ ꯃꯈꯥꯗ ꯄꯥꯛꯊꯗꯨꯅ ꯌꯦꯡꯂꯤ꯫
ꯅꯟꯗꯣꯁꯨ ꯉꯥꯛꯇꯪ ꯄꯣꯊꯥꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯂꯥꯛꯃꯤꯟꯅꯕꯁꯤꯡꯗꯨꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯊꯪ ꯃꯊꯪ ꯃꯥꯅ ꯀꯧꯔꯛꯏ ꯑꯗꯨꯕु ꯀꯧꯔꯛꯄ ꯃꯇꯝꯗ ꯀꯅꯥ ꯑꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯦ ꯈꯨꯝꯂꯛꯇꯕꯗꯒꯤ ꯃꯥꯅ ꯊꯣꯔꯛꯏ ꯀꯗꯣꯝ ꯆꯠꯅꯈ꯭ꯔꯦ ꯀꯗꯥꯏ ꯂꯩꯅꯈꯤꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯉꯥꯛꯇꯪ ꯈꯜꯂꯤ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯗꯨꯒ ꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯉꯥꯛꯇꯪ ꯄꯣꯊꯥꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯉꯥꯏꯕꯤꯌꯨ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯀꯗꯣꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯗꯥꯟ ꯈꯨꯃꯟ ꯑꯃꯨꯛꯀ ꯈꯨꯔꯨꯝꯖꯔꯤ ꯍꯌꯦꯡꯒꯤꯁꯨ ꯃꯇꯝ ꯆꯥꯅ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ